ꯃꯗꯨꯒꯤ ꯋꯥꯈꯜꯅꯔꯒ ꯑꯩꯅ ꯐꯨꯈꯤꯕ ꯂꯩꯇꯥꯔꯦ ꯁꯣꯛꯈꯠ ꯑꯃ ꯁꯨꯗꯕꯗꯅꯦ ꯅꯥꯀꯣꯛꯇꯨꯅ ꯄꯨꯡ ꯆꯪꯈꯤꯅꯤ ꯑꯩ ꯁꯦ ꯃꯥꯁꯤꯔꯥ ꯇꯝꯃꯛꯄꯤ ꯇꯧꯁꯤꯜꯂꯛꯇꯅ ꯍꯧꯖꯅꯨ ꯅꯪ ꯀꯩ ꯍꯥꯏꯅꯣ ꯏꯆꯦꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦ ꯍꯣꯏ ꯏꯆꯦ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯔꯥ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯉꯥꯏꯈꯣꯅꯦ ꯏꯆꯦꯅ ꯁꯛ ꯐꯖꯩ ꯍꯩꯗꯨꯅ ꯑꯗꯨ ꯌꯥꯝ ꯃꯥꯄꯟ ꯇꯧꯖꯔꯤꯗꯨꯕꯨ 이제부 누가 갖고 있을게? 아이코디네 따라 누가 따라 혹시 죽고 이게 하이두나 꿀다 따내리 베세 까리야 이사리를 비에 못되디네 누시 밤이 거기 하래 이세야 누가 깨로 강사버리 비마